Eyum mai thadoklaba matung ima tangkhai tathoklaga yennasi hairakliba Kuki lalhouba singi thouwong asida karamba machana khangduna leiba ngamgadage haina RPI Athawale National Secretary Maheshwar Thounaojam na phongdorakli Moregi maite laikai khara Kuki khulda ming onthoktuna PMJAY card maming onana hapchilakpada chenaba official sing matik chaba chairak pigadabani hainasu Ministry of Health and Family Welfare gi Joint Secretary da complaint ama thangatuna khanghalamle hairi More dagi lanjenarakuna relief camp lairiba myoi singi laifam lana isinduna Kuki gi khul maming da onthorakpa thaudoki matangda Ministry of Health and Family Welfare gi Joint Secretary da complaint ama thangalaba matung paumi singda wafam asi mahakna phongdokibani Maheshwar Thounaojam na makata na hai thaudok asigi matangda Ministry of Health and Family Welfare da complaint thangalaba matung Ministry na khangalakpagi matung ina Manipur gi PMJAY gi concerned department oiriba National Health Authority gi Manipur State Coordinator ga phaminaduna technical meeting amasu pangthoki meeting aduda State Coordinator na hairakpagi matung ina Manipur da nauna samkiba district singi local government directory LZD gi mapping ngasi fawba state ki maikaidagi thangalaktabana asigumba soiba singasi thokpani thaudok asigi matangda NHA gi maikaidagi thizinbagi thabak paikhatpa hore atuba matamda asoiba sing samdoknaba fanagani haibagi thajaba piraki amaromda Hauzik thokliba irang ase Eyum mai thadoklaba matung ima tangkhai tathokadabani hairakpani asigumba matang asida karamba machana tumina laishinba ngamgani tanja asida Manipur state ki luchingba kyana amagisu yanaba chatuna laibagi mahutta achumbagi damakta puna lepminaduna Manipur kanminase Manipur butugai ge haina asuk tamthiba mongda changsilakliba singi mathakta chapchaba action lokhatuna yade haiba khangal haudrabadi tungda mitop kaya nauna changsilaktuna chap manaba thodok thorakloi hainingai laite haina mahakna makha taki Technical meeting ama state coordinator ga tawong matamda mahakna haibirakpagi matungina 2011 ki matungda akoigi district anauba form tawbasing sigi data sing makoida laite laibase si pikhalakadabase state health agency na pikhalakadabane haibire aduna makoida data laitabaduna hojik sigi confusion myam se tholakpane na haibire ki laiba problem se amadabu aro amanabu aro yam tuna national health authority na assault tawjage duga tawsu tawri haidun assurance pibire aigi yumda mai loi thadokpire Thadokpi loirakanda amuk aigi ima Manipur matuk ani thoga ani thokla yennasi kananabu nungai du Manipur da laiba leaders kodi makta haujikti amaju shaudanaba themjanaba matam nakte si Manipur ki integrity kainaba tawrapa potni ko haina laibiriba leaders pan chongthopiro hairiba demand tawriba mi sing se national threat amani haiduna makoi si punishment piba mathau tare